ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯃꯣꯇꯣꯔ ꯎꯇꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯨꯂꯥꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯎꯇꯤꯁꯤꯒ ꯑꯍꯥꯟꯕꯅꯤ ꯑꯃꯐꯥꯎ ꯆꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯎ ꯌꯦꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤ ꯃꯣꯇꯣꯔ ꯎꯇꯤꯇ ꯇꯧꯔꯦ ꯑꯗꯨ ꯃꯊꯦꯜ ꯇꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯑꯩꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯂꯨꯒ ꯃꯦꯠꯁꯜꯂꯦ ꯃꯣꯇꯣꯔ ꯍꯋꯥꯏ ꯃꯅꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯁꯂꯥꯠꯅ ꯒꯥꯖꯣꯔ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯨꯂꯥ ꯃꯆꯦꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯁꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯂꯤꯁꯥ ꯃꯥꯟꯕꯤ ꯉꯥ ꯃꯆꯥ ꯑꯃ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡ ꯀꯣꯟꯅꯕꯅ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯍꯧꯔꯁꯤ ꯆꯥꯕ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯦ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯁꯤꯝꯄꯜ ꯃꯣꯇꯣꯔ ꯎꯇꯤꯅꯤ ꯃꯌꯥꯝꯁꯤꯒ ꯂꯩꯖꯔꯦ ꯁꯤꯝꯄꯜ ꯃꯣꯇꯣꯔ ꯎꯇꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯂꯨꯒ ꯃꯦꯠꯁꯜꯂꯦ ꯁꯤꯡꯖꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯋꯥꯏ ꯃꯅꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯀꯣꯠꯅꯕꯅ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯒꯥꯖꯣꯔꯒ ꯃꯨꯂꯥꯒꯁꯤꯅ ꯑꯩ ꯀꯣꯠ ꯀꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯃꯆꯤꯒꯤꯅ ꯁꯤ ꯏꯂꯤꯁꯥ ꯃꯥꯟꯕꯤ ꯃꯆꯥ ꯑꯃ ꯌꯥꯎꯖꯔꯦ ꯃꯌꯥꯝ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤꯃꯁꯨ ꯑꯍꯦꯟꯕ ꯑꯩꯅ ꯍꯥꯞꯄꯤ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯈꯇꯪ ꯍꯥꯟꯅ ꯀꯩꯅꯣ ꯄꯤꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯄꯤꯈ꯭ꯔꯦ ꯂꯥꯏꯒꯤ ꯀꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯎꯒꯗꯕꯗꯤ ꯄꯥꯜꯂꯤ ꯃꯌꯥꯝ ꯏꯟꯁꯥꯡ ꯃꯣꯇꯣꯔ ꯎꯇꯤꯁꯦ ꯑꯩꯅꯅꯦ ꯁꯤ ꯆꯥꯃꯤꯟ ꯃꯅꯥꯁꯦ ꯃꯌꯥꯝ ꯍꯥꯎꯃꯟꯗꯅ ꯋꯥ ꯉꯥꯡ ꯉꯝꯗꯦ ꯐꯖꯅ ꯍꯥꯎꯋꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯉꯩ ꯍꯨꯏꯅꯤꯅꯦ ꯃꯦꯠꯄꯁꯦ ꯑꯂꯨ ꯈꯔ ꯅꯝꯃꯤ
Hanggang matulog na siya. Kasi khas ni tidak mula apa. Buhaw ni mula apa sa uti. Uti si sukra jam thong jalur am amne hore. Yang hanggang matulog na siya. Pwede pa isa siya. Siya last lang yung nasa travel siya. Siya. Nhầm hỏi ngon ngon mới thuộc được.
ꯃꯌꯥꯝ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯒ ꯆꯪꯗ꯭ꯔꯦ ꯋꯥ ꯉꯥꯡꯕꯒ ꯑꯩ ꯊꯣꯛꯇ꯭ꯔꯦ ꯍꯥꯎꯃꯟꯗꯅ ꯄꯪꯆꯥ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡꯗꯤ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯒꯦꯔꯥ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯃꯊꯪꯗ ꯎꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ